Lakhipur online puthok saba August ki tang mapan yumsa kaisa numit ki Khomjinba Pao tabirase ahan bada maroi Pao Jiribam da kaukiba pungkun mari ki general strike na miyam ki punsida chauna kaiba pikre opposition na lenga ki mathakta no confidence motion pukhatuna Manipur da thokliba irang ki matang da MP Gorok Kokoina wafam kayamarom phongdokre Manipur da thokliba kangluk ki irang asigi mayokta wakat miphamama Agartala da pangthokre amasung chahi 33 makhagi sub junior boys national futsal championship da Assam team da saruk yarukadaba final player list lauthokre Haujik mapung oiba pau tabirase Jiri Development Organization JDO na August ki tang 8 ki numidangi pung 9 dagi pung 12 gi oiba Jiribam district ki oina kaukiba general strike na maram oiraga banasigi mami chauna takre school college office amadi kaithel sing thonglona khi thoganing da bathodok thoktana bagi damak security force singna checksin na ngak sen bagi thabak paikhat khi Banasiga mari lainana Jiri Development Organization ki president E Dewan Singh na phongdokhibada haukiba megitang ahumdagi thokhiba irang asida Jiribamda phamachoba pairiba DC amadi SP bo khudakta Jiribamdagi transfer tawba asi yaningdaba phongdokpa oina August thagi tang anida press conference AJMP office ta tawkraba matung da su leibak ki pham pairiba singna Jiri Prajabo kaisunatana khanba wakhalon asida Jiri Development Organization JDO na banasi tawkhibani haike banasi ki manung asida Manipur lengang na thabak oina onthok piraktrabadi atai atoppa khongjang kaya ama changsilakna bagi sem saba leire haina mahakna phongdokhi haukiba megitang ahumdagi thokhiba Manipuri leibak nyang yoga irang sida tangthongdana Jiribamda sam atobo pairiba DC amadi SP bu kudakta akogi Jiribagi masi transfer tolokati yaningda pongdokoina akoi dakhagi tang anida atona press conference SNP office ta tawro matung sida lebak Sampai ke sini nasi buat cuma khandi dak jaba jadi bu ko tetap mongda kalakwa jadi bazar ke sini tena khan bagi wakalon nasi yang jarakan sudah haiba dan nasi orang jadi development organization jadi na orang dan pun depan lagi na au itu nasi mendang pun depan pun tu meja bukan nama sudah tetap ni haiba kalau tu ba benda sudah segi menung sudah terima apa pun na Manipur sekarang untuk direktur jadi jangan tuhan bertanggung baik mayam mau bertanggung jadi tidak boleh begitu. Nungai raba pau Barak Tampak ki ihan hanba oina training learning center ama kasar bina kantida hangdok sare Hairiba Trading Learning Center asida trading ilamda khang hiraba expert kayana batch 9 na course asi mapung phana South Barak Hall Pinakandi Part 2 Kasarda takpi tambi gadori masina tungkoina isa gi senthok lambi ama oina ba lamjing lamtak lagani trading bu pamjaba singna akupa marol gi damak mobile number 6900585677 natraga 9476 616004 number asida ngasimak call to birago opposition na lenga ki mathakta no confidence motion pukhatuna Manipur da thokliba irang ki matangda MP Gorok Kokoina wafam kayamarom ngarang phongdokre tha ahum henjelaklaba Manipur ki irang asida Prime Minister Narendra Modi na ngasi phawbada karigum wafam ama phongdoktana tumina leisiliba karigino parliament ki nongjumi pham hauba numita Manipur da thokliba irang asina nupi ani bu miya mangda ikai papi bagi video ama viral oikiba tugi matangda subnatagi second kuntra khak janing da phongdokkiba dunatana lamda masida santi purakna bagi wafam ngasi phawba phongdokpa leitri haina ngarang parliament ki nongjumi phamda opposition na lenga ki mathakta lok sabha da pukhatkiba no confidence motion ki khanabada Congress ki MP Gorok Kokoina wafam asi phongdokkibani opposition na lenga ki mathakta no confidence motion pukhalakliba si marwaina Manipur da thokliba irang asigi matangda Prime Minister na karigum wafam kharadang oirabasu phongdoknabani haike Gorok Kokoina no confidence motion ki debate adu hodoklatuna hai Manipur ki damakta opposition na
no confidence motion asi pukhatkibani haiki Manipur da mai chakpa haibasi India pumba mai chakpaga pangkhakni Sri Gogoina Prime Minister gi mathakta wahang ahum pukatkhi ahanba wahangda tangdu laita draba Manipur da ngasi phauba Prime Minister Narendra Modi na hakthengna chatuna yengsinriba karigino ani subada issue asigi matangda yaningdaba amadi nungaitaba phongdokpada numit marfu hena changriba karigino aduga ahum subada haujuk phauba da Modi na Manipur gi Chief Minister sindoktriba karigino haibasini Sri Gogoina Makhatara hai irang asina maram oiraduna yum lising manga hena mai chakre mioi lising humpu hena lanjena duna relief camp amadi mari matagi yum singda changjapam loduna leinari irang asiga mari leinana FIR case masing lising taruk hena register tawkre pibam asi yoraba phawbada Prime Minister gi maiki tagi wafam amatta ngasi phawba phongdokpa leitre haina Gogoina thamoi sokna pendaba phongdokhi साफ 3 सवाल है प्रधानमंत्री महोदय से सवाल पहला कि आज तक वो मणिपुर क्यों नहीं गए राहुल जी गए इंडिया अलायंस के विभिन्न पार्टीज गए गृह मंत्री जी गए MOS होम गए पर देश के मुखिया होने के नाते प्रधानमंत्री मोदी जी क्यों नहीं गए Tha ahum henjilaklaba Manipur da thokliba kangluki rang asi hojiksu laksinba ngamdana leiri Manipur da thokliba kangluki rang asi gi mayokta pung mari gi oiba wakat mifam ama Agartala da ngarang phamkre Tripura gi tongan ba Manipuri loop kharana pullaga semba Tripura Coordination Committee for Peace in Manipur hairiba banner asi gi makhada ngarang August ki tang nipan numijungba pung 12 dagi nungthil gi pung mari phawba Agartala Robindra Shatabarsiki Bhavan manakta dharna du pangthokhi wakat mifam aduda Manipuri nataba tailup People Movement for Tribal Rights ki Assistant Secretary Chiron Riang Tripura Mohila Sangram Parishad ki Srimati Rejia Khatun Social Worker Subhas Devna Chingba Atailup kaya gi mihut singsu sarukjakhi loinana Manipur gi UCM ki advisor Khomdram Ratan su sarukjaduna Manipur da oiriba phiba masigi matang da wangangki thoromadu saknairaba kabi N Niranjan Dattana preside tawraga Yumnam Chandrakirti RK Tarunjit Kabrabam Dhiren Yumnam Prabin Sorokhaibam Bimol Subroto Bhumik Anjan Suklabaidana Chingba Mioi Singna Hauzik oiriba Manipur gi irang asigi matangda wangangki All Assam Soccer Futsal Association Headquarter Lakhipur gi miphamama August ki tang tareta Tolenkun Kasar gi Futsal Ground da Purisaba Manithona mifama poiduna pangthokre mifama sida Nauna Futsal Association asigi advisor oina khankhiba RK Sanahal ahibam chinglei nganba meiteibu chamlaba lengyan khudol tamduna ikai khomna board ki loinana chaliba August tha asigi tang 15 tagi 19 phawba Jaipur Rajasthan da pangthokadoriba Under 17 Sub Junior Boys National Futsal Championship da Assam gi team da saruk yarugadaba team ani gi final player list lauthokhi Sanaroi Singh adudi Rupa Chandra Singh Koroikandi K Pratap Singh Asra Lobok Suras Songtham Singirbon Abdatta Singh Bontorapur Malem Singha Lakhipur Khuman Jengai Rongmei Kalabil Sribar Kaithailong Rongmei Kalabil Sribar Gitartha Province Sonowal Dibrugarh Bisal Sonowal Dibrugarh Rohit Uddin Khunjaposti Poilapul Abdul Samad Chiripul Poilapul Muhammad Sher Khan Chiripul Poilapul Joy Krishnadon Singh Kakmara Rohit Singh Singirbon Nongdon Sana Singh Dhamai Sonai Udit Hizam Lakhipur Lenlaikai Asini loinana official amaga punna mioi 13 August ki tang 12 da Joypur gi dama khongsalagani haina General Secretary Ngangom Prajakishor na khangalagli Khanganjaba ma Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Health Care gi field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician
patient care management na chingba 12 pass tawrabasingna tamba yaraba course asi tamduna isana isabu thabak pijabagi khudong chaba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lingsibirabu natraga mobile number 939573245 da pau phaunabiyo Patsambam Chanu Albinagawi, Institute of Medical and Paramedical Science, Bachelor's of Vocational in Operation Theatre Technology Tamil. I graduate hospital practical class Tajabani. I have home Madi Matun operation of whom my pregnancy seven. High river courses Hojiki Matamda Yang Kudong Chaba, almost interiors and Madina course and hygiene. Mayamsu High River Kudong Chaba, Silabinaba, Wafam Hygiene. I can mean from the side of the I suggested Institute of Medical and Paramedical Science the pastor Japan and the SMDEP Civil Hospital ICU technician and Khanganjaba ama lamdam masigi maming leirabi lady skin specialist Dr. Sahajubin Pasir ningthauka ba namit khudingi well care medicals Lakhipur town da laktuna layengadauri kudong saba si lobi ho advance booking ki damak well care medicals Lakhipur town ki mobile number 8134835398 number asida call tawirago aroibada maroiba pau amukhanna jiribamda kaukhiba pungkun marigi general strike na miyam gi punsida chauna kaiba pikre opposition lenga ki mathakta no confidence motion pukhatuna manipur da thokliba irang gi matangda MP Gorok Gokoina wafam kayamarom phongdokre manipur da thokliba kanglup ki irang asigi mayokta wakat miphamama agartala da pangthokre amasung chahi 33 makhagi sub junior boys national futsal championship da Assam team da saruk yarukadaba final player list lauthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare